ꯑꯩꯈꯣꯏꯅ ꯎꯕꯗ ꯋꯥꯔꯤ ꯈꯨꯠꯁꯥ ꯑꯗꯒꯤ ꯃꯣꯏ ꯐꯥꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯏꯇꯥꯎ ꯑꯩ ꯀꯧꯔꯛꯑꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯃꯣꯏ ꯕꯤꯜꯁꯦ ꯊꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯂꯣꯏꯔꯒ ꯐꯠ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯀꯨꯏꯃꯜꯂꯦ ꯅꯪꯁꯨꯕ ꯉꯁꯥꯏ ꯆꯪꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯅꯦ ꯍꯥ ꯁꯥꯔ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ 1 ꯍꯥꯏꯔꯝꯕꯗꯩ 2 ꯁꯨꯝ ꯂꯧꯁꯟꯈ꯭ꯔꯕ ꯑꯗꯨꯅꯅꯦ ꯈꯔ ꯀꯨꯏꯔꯤꯁꯦ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ 1 ꯇꯧꯒꯦꯔꯥ 2 ꯇꯧꯒꯦꯔꯥ 3 ꯇꯧꯒꯦꯔꯥ ꯂꯥꯛꯑꯣ ꯐꯝꯃꯣ ꯂꯥꯛꯑꯣ ꯁꯤ ꯆꯥꯗꯧ ꯊꯛꯇꯧꯁꯤꯡ ꯆꯥꯁꯤꯜꯂꯣ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯁꯥꯔ ꯑꯩ ꯀꯔꯤꯝꯇ ꯆꯥꯕ ꯊꯛꯄ ꯋꯥꯈꯜ ꯆꯪꯗ꯭ꯔꯦꯗ ꯄꯨꯛ ꯑꯁꯤ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯉ ꯂꯩꯕꯁꯤꯗꯕ ꯑꯗꯨꯝ ꯄꯥꯈꯠ ꯂꯩꯔꯦ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯩꯁꯤꯕꯨ ꯁꯥꯔ ꯑꯩꯈꯣꯏ ꯅꯍꯥꯟ ꯕꯦꯛ ꯑꯣꯟꯅꯩꯅ ꯕꯦꯛ ꯊꯤꯜꯂꯝꯕꯗꯨ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯃꯥꯅꯦ ꯑꯩꯈꯣꯏꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤꯗꯅ ꯍꯣꯏ ꯁꯥꯔ ꯑꯩꯗꯤ ꯉꯁꯥꯏꯗꯕꯨ ꯍꯟꯅꯤꯡꯂꯕꯅꯤꯗ ꯏꯇꯥꯎ ꯑꯩꯁꯨ ꯉꯥꯛꯇ ꯆꯪꯂꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯤꯗꯅꯦ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥ ꯂꯩꯔꯕ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏꯗ ꯍꯣꯏꯗ ꯏꯇꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯌꯥꯄꯣꯟꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯕꯤꯜꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯌꯥꯔꯦꯀꯣ ꯏꯇꯥꯎ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ ꯀꯔꯤꯒꯤ ꯕꯤꯜꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯈꯔ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯣꯕ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯀꯥꯎꯅꯈꯤꯅꯤꯀꯣ ꯇꯣꯏꯅ ꯎꯅꯃꯟꯗꯗꯅ ꯌꯥꯔꯦ ꯆꯠꯂꯣ ꯆꯣ ꯀꯩꯅꯣ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯗꯣꯏꯅꯣ ꯂꯧꯍꯧꯁꯦ ꯀꯌꯥ ꯇꯥꯔꯤꯅꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯆꯠꯂꯣꯃꯦ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤꯁꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯍꯦ ꯌꯥꯔꯦ ꯆꯠꯂꯣꯕ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯦꯜ ꯂꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯇꯨꯡ ꯂꯥꯛꯑꯔꯣꯏꯀꯣ ꯑꯩꯈꯣꯏ ꯑꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯂꯧꯔꯔꯣꯏꯒꯦ ꯃꯇꯨꯡ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯆꯠꯈ꯭ꯔꯣꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯍꯧꯔꯦ ꯈꯔ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯁꯥꯔ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯦꯜ ꯂꯧꯗ꯭ꯔꯗꯤ ꯈꯔ ꯇꯣꯏꯅ ꯆꯠꯁꯤ ꯁꯥꯔ ꯑꯗꯨꯅꯦꯃꯦ ꯁꯨꯝ ꯃꯥꯅ ꯁꯦꯜ ꯁꯨꯝ ꯂꯧ ꯌꯥꯗꯕꯁꯤꯗ ꯑꯩꯁꯨ ꯏꯀꯥꯏꯔꯕꯅꯤ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯆꯠꯂꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯗꯣ ꯁꯥꯔ ꯍꯟꯗꯛꯇꯤ ꯈꯔ ꯈꯔ ꯇꯣꯏꯅ ꯆꯠꯂꯁꯦ ꯅꯣꯡꯃ ꯅꯣꯡꯃ ꯀꯥꯜꯂꯒ ꯁꯦꯜ ꯁꯨꯝ ꯇꯤꯡꯗ꯭ꯔꯕꯅꯤꯅ ꯑꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯃꯇꯝ ꯈꯔ ꯇꯣꯝꯕꯒ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯨꯕ ꯑꯗꯨꯅ ꯂꯥꯡꯂꯦꯜꯒꯤ ꯋꯥꯈꯜꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗ ꯇꯣꯝꯕ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯤ ꯊꯥꯗꯣꯏꯅꯤ ꯂꯥꯡꯂꯦꯟꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯤ ꯃꯍꯥꯛꯅ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯎꯅꯕ ꯑꯣꯏꯔꯝꯃꯤ ꯇꯣꯝꯕꯒꯤ ꯀꯥꯗ ꯊꯥꯗꯣꯏꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯉꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯣꯝꯕꯅ ꯍꯔꯥꯎꯅ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯉꯥꯛꯇꯪ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯗꯨꯅ ꯑꯆꯥ ꯑꯊꯛ ꯆꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯗ꯭ꯔꯦ ꯀꯅꯥꯅ ꯐꯣꯟ ꯂꯥꯛꯏꯗꯣ ꯄꯥꯏꯌꯣ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯍꯠꯇꯤꯗꯨꯕꯣ ꯑꯁ ꯂꯥꯡꯅꯤꯡꯉꯤ ꯃꯁꯤꯗꯤ ꯇꯟꯖꯥꯁꯤꯗ ꯄꯥꯏꯔꯒꯦ ꯀꯩꯅꯣ ꯄꯥꯏꯔꯣ ꯐꯣꯟꯗꯣ ꯁꯨꯝ ꯌꯦꯡꯉ ꯂꯩꯗꯨꯕꯣ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯒꯤꯕ꯭ꯔꯣ ꯑꯦ ꯁꯤꯗꯤ ꯃꯥꯏ ꯍꯥꯔꯠ ꯀꯥꯟꯅ ꯁꯦꯞ ꯇꯧꯋꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯄꯥꯏꯔꯣꯁꯦ ꯑꯩ ꯄꯥꯏꯔꯒꯦ ꯁꯤ ꯄꯥꯏꯔꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯦꯕ ꯄꯥꯏꯔꯨꯅꯣꯕ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯌꯥꯝꯕꯗꯣ ꯑꯃꯨꯛ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯔꯦꯕ ꯇꯜꯂꯦꯕ ꯄꯥꯏꯔꯣꯁꯦꯕ ꯅꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯒ ꯃꯥꯏ ꯍꯥꯔꯠ ꯑꯅ ꯁꯦꯞ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯩ ꯁꯦꯞ ꯇꯧꯕꯗꯣ ꯁꯣꯏꯈꯤꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯛꯀꯦ ꯇꯧꯕꯗꯣ ꯑꯗꯨꯝ ꯀꯥꯎꯈꯤꯗꯅ ꯇꯧꯔꯤꯅꯦꯃꯤ ꯑꯁ ꯅꯪ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯁꯤꯅꯕ ꯑꯩ ꯁꯣꯏꯈꯤꯕꯩꯅꯦꯕ ꯑꯝꯇ ꯁꯦꯝꯗꯣꯛꯀꯦ ꯀꯩꯗꯧꯗꯣꯏ ꯇꯧꯅꯣ ꯐꯣꯟꯁꯦ ꯌꯥꯝ ꯊꯨꯅ ꯄꯥꯏꯌꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯍꯜꯂꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯗꯦ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯦ ꯉꯁꯤꯗꯤ ꯊꯝꯃꯣ ꯀꯩꯅꯣ ꯇꯥꯃꯣꯕꯨ ꯀꯅꯥꯒꯤ ꯇꯥꯃꯣꯅꯣ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯨꯡꯗꯥꯡꯗ ꯐꯣꯟ ꯇꯧꯏ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯑꯣꯡ ꯃꯇꯧ ꯇꯧꯏ ꯅꯪ ꯀꯔꯤꯅꯣꯕ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏꯔꯝꯃꯒ ꯊꯝꯃꯣ ꯌꯥꯔꯦ ꯅꯣꯏ ꯇꯥꯃꯣꯗꯣ ꯍꯣꯔꯦꯟ ꯊꯦꯡꯅꯔꯗꯤ ꯑꯩ ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯀꯥꯟ ꯇꯧꯔꯛꯑꯒꯦ ꯍꯦꯛ ꯊꯝꯈꯤꯕꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯆꯠꯃꯤꯟ ꯆꯠꯃꯤꯟ ꯁꯨꯝ ꯉꯥꯡꯉ ꯂꯩ ꯃꯣꯏ ꯇꯥꯃꯣꯒ ꯄꯨꯟꯗꯦꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯇꯧꯔꯤꯁꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯃꯤ ꯅꯪꯕꯣ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯪꯉ ꯂꯩꯌꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯃꯥꯟꯅꯕꯒꯤ ꯃꯆꯟ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯏꯆꯝ ꯆꯝꯅ ꯕ꯭ꯂꯦꯡ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ
이만한 머선 누피님이 마기 매야모도 이거 불레바 어두기 셈미나리라 칸다나 폰 또 이네미 파기수 좀 동네바 거디 어두기네바 생바 하요 애원다 미남거노 난 와칼 로레 세이로 강이 nang mai thong ka tar ba mi doi nga sai na ura bani phare ai nang mo nusi hem amana pham se na pham da hai bani ai ne pik ngi matam dagi yamna lu na tin dai adu dagi sum khaji khaji gyan tarak padagi dum chawrak padagi school life dagi hauna dum ma se ai na nusi jar puni college life dagi so dum pulle ma gi nusi na sam kuire adu bu hau chinang theng na ra bani na nang ne hele ma bo ina kok thok bang ngoni ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯤꯕ ꯍꯥꯏꯕꯨ ꯅꯪ ꯈꯛꯇꯅꯦ ꯅꯨꯡꯁꯤꯕ ꯊꯥꯗꯣꯏ ꯈꯜꯂꯨꯔꯒ ꯁꯥꯎꯅꯤꯡꯕꯅ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯃꯤꯅꯝꯕꯤꯔꯤꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯈꯟꯖꯕ ꯃꯤ ꯑꯃ ꯂꯩꯅ ꯑꯩꯕꯨ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯕꯤꯔꯅꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛ ꯍꯥꯏꯕꯗ ꯑꯩꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛ ꯍꯥꯏꯕꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯑꯩ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯒꯅꯤ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯍꯥꯏꯅ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯂꯥꯟꯒꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯅꯪ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯆꯠꯂꯦ ꯃꯥꯒ ꯍꯧꯖꯤꯛꯃꯛ ꯑꯩ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯨꯔꯒꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝ ꯁꯥꯒꯠꯆꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯟꯅ ꯇꯥꯏꯑꯣꯟꯅꯔꯕ ꯑꯩꯅ ꯍꯥꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯍꯧꯗꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯩꯅꯥꯁꯦ ꯑꯩꯅ ꯐꯪꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕꯗꯗꯤ ꯃꯥ ꯂꯥꯛꯀꯦꯅꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯈ꯭ꯔꯤꯕ ꯈꯨꯝꯈ꯭ꯔꯤꯕ ꯑꯣꯟꯅ ꯇꯩꯅꯕ ꯃꯌꯥꯝꯗꯨꯒꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯌꯧꯔꯦ ꯃꯐꯝꯁꯨ ꯆꯪꯉꯒ ꯐꯝꯃꯒ ꯉꯥꯏꯔꯨꯔꯒꯦ ꯑꯊꯣꯏꯕꯒ ꯃꯍꯥꯛꯀꯤ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯒꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯐꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯂꯥꯡꯂꯦꯟꯒ ꯇꯣꯝꯕꯒꯁꯨ ꯎꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎꯗꯨꯅ ꯄꯦꯟꯖꯕꯗꯣ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯆꯨꯝꯃꯦ ꯁꯥꯔ ꯃꯥꯅꯁꯨ ꯍꯔꯥꯎꯖꯕ ꯑꯩꯈꯣꯏꯗꯁꯨ ꯄꯨꯛ ꯊꯟꯕ ꯁꯦꯜꯁꯨ ꯇꯤꯡꯗꯕ ꯌꯥꯝ ꯐꯩ ꯁꯥꯔ ꯑꯩꯗꯤ ꯇꯣꯏꯅꯕꯨ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯁꯥꯔꯅ ꯑꯗꯨꯝ ꯌꯥꯗꯕꯩꯅꯦ ꯑꯁ ꯃꯤꯒ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯣꯃꯤ ꯇꯜꯂꯦ ꯅꯪꯁꯤꯗ ꯑꯋꯣꯏꯕ ꯑꯩꯗꯤ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯂꯥꯛꯑꯝꯗ꯭ꯔꯦꯅ ꯑꯁ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯈ꯭ꯔꯤꯗꯨꯒ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯐꯝꯃ ꯉꯥꯛꯇꯪ ꯉꯥꯏꯔ ꯌꯦꯡꯉꯒꯦ ꯀꯩꯅꯣ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯅꯁꯨ ꯈꯟꯖꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯈꯟꯖꯔꯤꯕ ꯑꯁꯤꯗ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯁ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯔꯨꯔꯕꯗꯤ ꯑꯃꯨꯛ ꯑꯩꯅ ꯅꯤꯡꯉꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯁꯦ ꯈꯔ ꯊꯃꯣꯏ ꯀꯟꯕ ꯈꯔ ꯇꯝꯗꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯕ ꯌꯥꯗꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯃꯤꯊꯧ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯅꯣꯏ ꯇꯥꯃꯣ ꯄꯨꯟꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯅꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯔꯣꯁꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯍꯥꯏꯒꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯍꯔꯥꯎꯖꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯔꯕꯁꯦ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯁꯠ ꯍꯥꯏꯔꯣꯕ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯪꯉꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯔꯣ ꯈꯨꯝꯃꯣ ꯑꯁꯦꯡꯕꯒꯤꯅꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯦ ꯐꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯑꯩꯅ ꯅꯐꯝꯗ ꯀꯩ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯝꯃꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕꯗꯣ ꯑꯩ ꯀꯩ ꯂꯥꯟꯈꯤꯕꯒꯤꯅꯣ ꯍꯥꯏꯔꯝꯃꯣ ꯃꯔꯝ ꯍꯥꯏꯕꯨ ꯀꯣꯟꯅ ꯈꯪꯖꯔꯛꯀꯅꯤ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯒ ꯃꯥ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕꯒꯤꯗꯃꯛꯇꯔꯣ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯋꯦ ꯐꯣꯟꯒ ꯄꯥꯏꯔꯛꯇꯦꯅ ꯈꯜꯂꯤꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯂꯥꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕ ꯉꯥꯡꯂꯝꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯩꯅꯉꯁꯤ ꯉꯥꯡꯉꯨꯔꯤꯁꯤꯕꯨ ꯑꯩꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯟꯖꯔꯤꯕ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯉꯣꯟꯗ ꯑꯩꯅ ꯉꯥꯡꯉꯝꯃꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯁꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯔꯣ ꯇꯥꯔꯛꯏꯁꯤꯅ ꯀꯃꯥꯏꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯀꯗꯣꯔꯤꯁꯤꯕꯣ ꯀꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦꯔꯒ ꯃꯥꯅ ꯀꯞꯄꯒ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯃꯨꯛꯅ ꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯏ ꯁꯤ ꯇꯥꯎꯗ ꯑꯝꯇ ꯍꯪꯒꯦꯅꯤ
ꯍꯣꯏꯅꯦ ꯁꯥꯔ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯈꯟꯅ ꯆꯩꯅꯕ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯝꯇ ꯂꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨ ꯏꯇꯥꯎ ꯁꯤꯗꯩꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯝꯇ ꯍꯪꯕꯤꯌꯨꯕ ꯌꯥꯝ ꯀꯟꯅ ꯀꯞꯄꯤꯁꯦ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦ ꯑꯃꯨꯛ ꯀꯞꯇꯅ ꯂꯩꯔꯝꯃꯤꯗꯨꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ hangre ay ngasi wakal yam nungaite ay hingningdre ay siningbu phawre mana kapase uraga ay wakalse puba ngamde ado nangna kapidogi maramdo hayoba karigino langle khummo me karigi kapinoba khummo se adum kapalaido kaigino ay wakal yam nungaite mana ibu masi kainarasi asidagi mai wakal kauthokan yam laida hairamba koi pamuna sakachari ba wakal luhongna ba tausi kosi kana hairam leba me amadu pumang manghalaga pungai kai halaga chakre aina bangonda kai lan khibagino masi phau bai de bangonda wa kan ma phau ngang da bani aduga mara ngasi aibu na sena kauraga magi wakal thado ka hairamaga yamna toromaga chakibdo yam thawa yam nungaite ado mana ngasidagi kainarasi na hairamido maramdi kemta hairamdabro nangnasu hangaudabraba aina karigino na maram hangi adusu kona khangkani hairamaga chakhi yamna tawai nungaiti mai mong matause kaino mi tau khre ma thabak tawkhibadagi su male wafam siga koi pamuna khangadi karino oidoise hek pilingaidagi magi awaba khuting koi pamuna mateng pangbi laini aduga mana kitang hojik safara kansida ai khoi bu mirai dana ka tawri babuna ka khangmo yango karino boidoise farese noi pabung da sunang hairuranu warido khanghaluranu tombase ko itaw sigi moigi pabunggi office da thabak tawbaneba adu itaw siga iga kupna senaragane kari tauri habado khangdok lage numit marini mangani sigi manung dane itaw khoini changdana nangi asengba mana tawrakliba mong ma tawsi kari dagi hongni bono habado thigalage nang kaisu khalanu noi pabung da sunang na wari se saruranu ko noi anigi hanagi mataudo halaknaba honabadane itaw khoinina ngamnaba kanna honage kaisu khaluranu se adugi damakta chalo yumda hannaba tawro asigi tawdok se manga chamane asu koi ba sahi yam khrabase nongmota sumaina wahi mata yonda kan ba haidabani aduga mana ngasi ngangamiba sami singse ai thajade kanagumba manin sin basumali ado ai chalo khige yare se kaimta khaluranu itaw khoinina ne fanaba loina silage numit marini mangani sigi manungdane ma kaidawri habado akhoi kupna thijalage aduga nakhoi anigi hanagi punsido amu halaknaba kanna honage chalo ko icham jabi ngau jabi chalse nungaiteni kappa chakre ado ita akhoni changdana amta khangdokna batawsi ko hoita aisu nungaite mai mau matawse